mayam punampu taram noksari nungsibana brand kari tawbage haibigi matangda anisuba saruk taminasi nungsibana aikogi puningda karamna ithil pibagi aikogi wakalna sagatwa wafam kharadi lai nungsi nungonga mari lainaba akaknaba mawong matau amadi attitude kharaga brand gi akaknaba wafam khara activate amasung deactivate tawbagagi marakta mari laina halli khudamona reward desire addiction amadi euphoric stating mingona pallabada dopamine haibasing asiga loinaba neuromodulator ama yamna concentration wangna yawba brain gi region singbu nungsi nungongi oiwa nungsiba makhal asina activate tawi haina professor jekin hairi mahana hai maram asina ni nungsibada luplaga leiba mioi sina matam pumbada wakhal nungaiduna leiriba maramdi dopamine akhoi ba atop mioi singa mari lena haningba hawali amadi hana lerama mari singu sesil halli ado manamak dopamine gi level asi wangkhalakpada serotonin ko ba brain gi atop chemical amagi level hantarai hairab chemical asi aram khorang pohanba amadi mood kamari lene haina professor jeki na phungdobli nungsibada lobriba mioi sina makoina nusijaba posak singda loptun laibak loinana atopagi maramda khanbagi sang waliba asigi maram asigumba ahong asina oiba yai nungsi nungon ya angan batangkakta leiriba mioi sina serotonin gi sang asi obsessive compulsive disorders OCD gi anaba leiba mioi singa manaba sangda yamna ka hena hanthaba yai haina su professor jeki na hairi mioi amana kanagumba mioi mabu nusineri gi matamda concentration wangna yawba atopa neurochemical ani hairagadi oxytocin amadi vasopressin ani asini sanga da sataba research ki finding matungina professor jeki na hai chemical messenger animak asina mioi amaga gi marakta mari sagatpada mateng pangi amadi makhoi asi brain gi reward system ga mari leinei mara masimasu hai madudi nungsi nungon gi oiba nungsiba makhal asina amygdala ko brain gi apikpa area amabu deactivate tawhali amygdala hairiba ase fear response simbu coordinate tawduna mioi bu kudong thiba thogan miyaba matangda asoi ngam yaudana lehanna bu mateng pangwa brain gi part amani nungsina ringi matamda amygdala asi deactivate tawkraba asina takpadi asiguma matam asida mioi adugi fear response sing adu namsinduna thamki haibani nungsiba masung apamani si punbra mioi bra nungsi nungon gi oibo nungsiba asigi maramda khanma matamda mioi kaya amana sexual desire gi maramda sukhali nupa nupi kaya amadi nungsinaba masung sex ani asi punna saminai asiguma nungsinaba masung sex ani asi brain gi sab manama mafam amada onthok otsin tawi adobu nungsinaba masung sex ani asi brain gi sab manama mafam amada onthok otsin tawnabra University of Chicago gi psychiatrist amasung Stephanie Kokyopo gi matungina nungsiba madi sexual desire ani gi marakta punna saminaba tangka khara yawi hairi kumjala singni ga tran thoido phongkiba study paper amada mahakam su mahaki collection putoktana utkhi madudi kanaguma mioi amana mahakna sexual gi apa ba ko mioi magi picture uba matamda nungsiba ni activate tawhanba brain gi mafam khara su activate tawragi hare mafam singadugi manungda insula sung anterior cingulate cortex ani asisu yawi mahoi singasi human reward circuitry sumari leinai adoma namang atop research singnadi hairi madudi nungsibam sung apamba ani asi brain da kariguma matamda pullabasu matam pumbada pullagadi leite kumjali singani ga trai thoi da su Canada gi Quebec da leba Concordia University gi researchers singna brain da romantic love amasung sexual desire gi mafam sing thidona gidamak study singi review amasa thaki timmadan wiro sin piki madudi nungsiba amasung apamba ani asi striatum ko brain gi area asida samnaba oina uraga su makoi ani asi hairaba area asi gi tongan ba amadi akana mafam singda activate tawi research sing adona hai apam haiba asina saba thakpa amadi haktina bagumba automatic reward response ka mari lenaba striatum gi part singo activate tawi aduga amorobda nungsiba haiba asinadi reward response ka mari lenaba striatum gi saru sing activate tawi adoma nama hairaba striatum gi mafam sing asi addiction gi mari lenaba mafam su oiribani masina maram oraga researchers sina hai madodi nungsiba sina su addiction gi manaba mawong da brain da phawali nungsiba sina brain da tariba mathau asi kanagumba sina drug ta addict oirapagi mawong aduga chap manai hanasu mahana makha tana phongdoki